Manipur ngakna senduna Nupee lal ningsing thoram ngasi pangthokrai lamdam asigi thauna faraba nupi singda kathokpa oina Bhavan mamangdagi Pureiromba Khongnangkhong fawbagi lambi Nupee lal road haina Manipur ngakna maming thonkrai Chahi nifugi mathakta leiba laingaki oiba yaifa thorang singi khudong chaba amata fangdriba nupi singda chahi amada lupa lising manga fangadaba Chief Minister Ima Nongthang leima yaifa tengbang scheme ngasi hodokrai Manipur gi oina internal issue da Mizoram gi Chief Minister na khud tingzinbagi right leite lamda masada santi hanjina bahona bada oina mateng pangbiu haina Chief Minister Nongthom birena fongdokrai Nupee lal Memorial Complex sa pangthokiba Nupee lal ningsing thoramadu da Chief Minister Nongthom birena luchingduna British ki mayokta haukiba Nupee lal da thawaina pontha pikraba lamdam asigi athaubi singi mafamda haikat leika tamki thoramadu da Manipur Legislative Assembly ki Speaker T.I. Satyabrata Cabinet Minister amadi MLA sing Manipur ki DGP Manipur lenga ki makok thongba official sing maira paibi gi mihut amadi mahiroi kyana sarukya ki Nupee lal Memorial Complex da haikat leika tamba loiraba matung GP Women's College ki Central Hall da Nupee lal numitka mari leinana miyam gi mifam ama pangthoki Thoramadu mari leinana Chief Minister birena lamdam asigi thauna farabi nupi singna puwari gi tangka kaya da singtha ningai oiba thodang loduna lakli State asigi hausi goriba luraba tangka kasidasu lamdam asigi nupi singna state asigi apunba saktam kaidana ba ama toina thamnabagi lawriba thodang khangjai Mamang da su hauzik leiriba lenga kasina lamdam asigi nupi singi oiba yaifa thorangi thabak thoram kaya pangthoktuna lakli ngasigi Nupee lal ningsing ngasiga mari leinana lengak na Bhavan mamangdagi Pureiromba Khongnang fawbagi lambi asi Nupee lal road haina maming ole Chahi nifugi mathakta leiba lengaki yaifa thorangi oina scheme amata fangdaba nupi singda thagi lupa chamnga chahi gi oina lupa lising Taruk fangbaya Chief Minister Ima Nongthang leima yaifa thorang scheme ngasi hodok chare masigi marik chumba wafam sing athubada miyam da khanghanjage sera sigi hausi goriba issue asida Nupee oibi singna mapung oiba thodang loduna lamdam asida leiriba furup khudimak ama toina punsinduna hanagum nungsi chanana leina bahona minazi haina Chief Minister na fongdokhi ngasi Nupee lalana khangna rebga leiriba khogi ekhoi noji mayamna chalaga lei kaluriba mafam sigi mamang lambi Nidaiban Chutek koi Governor Mamangdagina Pureiromba Khongnangkhong phawbagi da leiriba highway gi saruk asi sarkarna munna khanaro matungda mamangda pikhiba imasingda koina pikhiba thajaba commitment dugi matungina ngasidagi hairiba lambi asi Nupee lal road haina khangnarani haidana mayamda basimala khokchari chai nimpudi surba aduga nimpugi mathakta aduga makhalla matagi mangonda senthok leitaba Hairiba Nupee si sayi nifugi matak oigadabani aduga senthok amata leitriba pencil phangdaba adagi karigoma makhalam dagi scheme phangdaba adagi dukan bazar phamagusu bazar do magi pofam leijadabi tangaga phambi adugumba awaba mayam dugi khallakanda koi government sina aduguma sayi nifugi matakta leiraba aduga topa scheme na cover tokdaba ise sing isen sing ima singdo sayi imada lupa lising taruk pangjaba yaba thada lupa changa gi pigadaba adugumba scheme sigi maming si koina Chief Ministers Ima Nongthang leima yaifa tengbang haidana mase koi khudak tagi launch toba hore ani mase mai na bala khoksage